ꯑꯃꯗꯤ ꯊꯣꯃꯥꯁ ꯂꯦꯝꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯆꯥꯎꯕꯅ "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ?" ꯂꯩꯃ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ "ꯇꯥꯗ ꯑꯣꯏꯔꯦ, ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯤꯗ." "ꯑꯦ, ꯏꯕꯨꯡꯉꯣꯁꯤꯗꯤ ꯑꯩꯕꯨ ꯎꯈ꯭ꯔꯒꯨꯝ ꯇꯧꯏꯗ." ꯊꯣꯃꯥꯁꯅ "ꯍꯣꯏ, ꯑꯩ ꯅꯍꯥꯟ ꯂꯤꯡꯖꯦꯜ ꯊꯤꯜꯂꯛꯑꯝꯕꯗꯨꯅꯤ ꯏꯃꯥ." ꯆꯥꯎꯕꯅ "ꯂꯩꯃ, ꯃꯥꯁꯦ ꯅꯈꯣꯏꯅ ꯁꯦꯟꯅꯔꯤꯕ ꯐꯥꯔꯝꯗꯨꯒꯤ ꯃꯄꯨꯅꯤ." "ꯁꯨꯝꯗꯧꯕꯅꯤ, ꯑꯅꯧꯕ ꯄꯣꯠꯆꯩ ꯈꯔ ꯊꯥꯖꯤꯟꯅꯕ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯗ ꯂꯦꯝꯕꯗꯣ ꯑꯣꯐꯤꯁ ꯀꯥꯔꯤ ꯍꯥꯏꯕꯗꯨꯗ ꯋꯥꯁꯦ ꯍꯧꯗꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ." ꯂꯩꯃ ꯇꯥꯗ ꯑꯃꯗꯤ ꯏꯕꯨꯡꯉꯣ ꯁꯥꯔꯒ ꯂꯥꯛꯄꯁꯤꯗ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯋꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ꯫ ꯃꯈꯣꯏ ꯕꯥꯁꯨ ꯍꯜꯂꯛꯂꯅꯤ, ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯈꯣ, ꯑꯩ ꯆꯥꯒ ꯆꯥꯅꯕꯒ ꯁꯦꯝꯂꯨꯒꯦ, ꯀꯨꯏꯔꯣꯏꯗ ꯇꯥꯗ." ꯊꯣꯃꯥꯁꯅ "ꯏꯃꯥ, ꯑꯩ ꯆꯥ ꯊꯛꯆꯗꯦ, ꯑꯗꯨꯅ ꯁꯨꯝ ꯐꯝꯂꯒꯦ." "ꯂꯩꯃ, ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯀꯔꯤꯝꯇ ꯆꯥꯗꯅ ꯂꯩꯕꯗꯣ?" "ꯑꯗꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ." ꯊꯣꯃꯥꯁꯅ "ꯏꯃꯥ, ꯌꯥꯔꯅꯤ. ꯂꯩꯃ, ꯑꯗꯨꯗꯤ ꯑꯩ ꯇꯥꯗꯒꯤ ꯄꯨꯖꯔꯛꯑꯒꯦ." ꯆꯥꯎꯕꯅ "ꯊꯛꯂꯛꯄꯗ ꯉꯥꯏꯔꯤ ꯂꯩꯃ, ꯌꯥꯔꯦ, ꯁꯦꯝꯂꯨꯔꯅꯨ." ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯂꯦꯝꯕꯗꯨ ꯃꯩꯊꯣꯡ ꯃꯛꯁꯤꯟꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯩꯃꯅ ꯍꯪꯂꯛꯂꯝꯃꯤ, "ꯃꯈꯣꯏ ꯕꯕꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯗꯨꯕꯣ?" ꯂꯦꯝꯕꯅ "ꯊꯕꯛ ꯇꯠꯄꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯅ ꯀꯅꯥ ꯂꯩ ꯀꯩꯗꯧꯔꯤ ꯈꯪꯕ ꯅꯠꯇꯦ ꯂꯩꯃ. ꯑꯩ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯔꯦ. ꯑꯩ ꯏꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏꯅꯦ." ꯂꯩꯃꯅ "ꯑꯗꯨꯒꯤꯕꯨ ꯀꯅꯥꯅꯣ ꯂꯩꯁꯦ? ꯈꯪꯕ꯭ꯔꯣ? ꯑꯃꯨꯛꯇ ꯌꯦꯡꯉꯣ." ꯂꯩꯃꯒꯤ ꯋꯥꯗꯨꯗ ꯂꯦꯝꯕ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯃꯤ꯫ ꯂꯦꯝꯕꯅ "ꯇꯥꯗ ꯂꯥꯛꯄꯤꯔꯝꯃꯦ, ꯑꯩꯗꯤ ꯎꯖꯍꯧꯗ꯭ꯔꯦ. ꯏꯕꯨꯡꯉꯣꯁꯤꯕꯨ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯣ ꯅꯠꯇ꯭ꯔꯣ?" ꯊꯣꯃꯥꯁꯅ "ꯍꯣꯏ, ꯃꯥꯅꯦ ꯕꯕꯥ. ꯑꯗꯣ ꯊꯕꯛ ꯇꯣꯛꯑꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯌꯥꯝ ꯂꯩꯁꯤꯗꯤ. ꯑꯃ ꯑꯃꯨꯛ ꯇꯧꯔꯒ ꯂꯣꯏꯔꯦ ꯕꯕꯥ." ꯆꯥꯎꯕꯅ "ꯂꯦꯝꯕ, ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯐꯥꯔꯝꯁꯤꯒꯤ ꯃꯄꯨꯗꯨꯅꯤ. ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯐꯥꯔꯝꯁꯤꯁꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯪ ꯊꯕꯛ ꯇꯣꯛꯑꯕꯅꯤꯅ ꯐꯥꯔꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯔꯁꯤꯗꯅ." ꯂꯦꯝꯕ "ꯍꯣꯏ ꯇꯥꯗ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯑꯗꯣ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯔ ꯈꯨꯂꯪ ꯍꯥꯏꯅꯕ ꯍꯧꯔꯁꯤꯔꯥ, ꯍꯥꯏꯕꯗꯤ ꯃꯇꯝꯁꯦ ꯄꯣꯠꯆꯩ ꯊꯥꯅꯕ ꯍꯧꯔꯁꯤ." ꯊꯣꯃꯥꯁ "ꯍꯣꯏ ꯕꯕꯥ, ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯒꯦꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯁꯨꯇꯤ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." ꯂꯦꯝꯕꯅ "ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯊꯕꯛꯁꯦ ꯈꯔ ꯌꯥꯡꯁꯤꯟꯅꯕ ꯇꯧꯔꯁꯤ." ꯆꯥꯎꯕꯅ "ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡ ꯂꯥꯛꯄꯅꯤ." "ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ. ꯏꯅꯥꯎꯅ ꯍꯥꯟꯅ ꯍꯧꯗꯣꯛꯄꯤꯔꯛꯑꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ. ꯂꯦꯝꯕ, ꯊꯕꯛꯀꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨꯀꯣ." ꯊꯣꯃꯥꯁ "ꯑꯗꯨꯗꯤ ꯕꯕꯥ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯃꯥꯁ ꯑꯃꯗꯤ ꯆꯥꯎꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯅ "ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅꯦ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕꯗꯣ." ꯂꯩꯃꯅ "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯃꯥꯜꯂꯤꯗꯅ. ꯑꯗꯣ ꯃꯣꯏꯕꯥ, ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯃꯃꯥꯟꯅꯕꯤꯒ ꯆꯠꯈꯤꯕꯅꯤ. ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯅꯦ. ꯃꯈꯣꯡ ꯑꯅꯥꯕꯗꯨꯒ ꯀꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ." ꯂꯦꯝꯕꯅ "ꯍꯩ, ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯗꯣ ꯁꯦꯟꯅꯕ ꯌꯥꯗ꯭ꯔꯣ? ꯂꯤꯡꯖꯦꯜ ꯏꯆꯟ ꯊꯥꯖ ꯂꯤꯡꯖꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯂꯛꯏ꯫ "ꯃꯃꯥ, ꯀꯩ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣ? ꯑꯩꯒꯤꯔꯣ?" ꯂꯦꯝꯕ "ꯅꯈꯣꯡ ꯅꯥꯔꯤꯗꯨꯒ ꯀꯣꯏꯆꯠ ꯆꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯕ ꯀꯩꯗꯧꯒꯦ?" ꯂꯤꯡꯖꯦꯜ "ꯄꯥꯕꯨꯡ, ꯑꯩ ꯍꯩ ꯆꯥꯒꯦꯅ ꯍꯦꯛꯂꯨꯕꯅꯦ. ꯏꯆꯟꯅ ꯀꯥꯔꯒ ꯍꯦꯛꯄꯅꯦ. ꯑꯩꯅ ꯐꯝꯃꯒ ꯂꯩꯔꯤꯅꯦ." ꯂꯩꯃꯅ "ꯍꯩ, ꯅꯪꯅꯦ ꯂꯝ ꯌꯥꯝ ꯍꯦꯟꯅꯨꯀꯣ. ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯀꯣ ꯊꯣꯏꯕꯤ." "ꯍꯣ, ꯆꯠꯂꯨꯔꯗꯤ ꯌꯥꯔꯦꯁꯦ." ꯊꯥꯖ "ꯏꯆꯟ, ꯅꯣꯏꯕꯨ ꯍꯩ ꯆꯥꯒꯦ ꯍꯥꯏꯔꯦ." ꯏꯆꯟ "ꯍꯣꯏ ꯃꯃꯥ, ꯍꯩꯅꯧꯁꯦ ꯃꯦꯠꯂꯒ ꯆꯥꯒꯦꯅ ꯇꯧꯕꯅꯤ." ꯂꯦꯝꯕ "ꯅꯣꯏꯕꯨ ꯍꯩ ꯆꯥꯒꯦ ꯍꯥꯏꯔꯤꯕꯣ? ꯆꯥꯔꯣ. ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯆꯥꯒꯅꯨꯀꯣ, ꯑꯃꯨꯛ ナꯔꯛꯀꯅꯤ." ꯂꯩꯃ "ꯆꯥꯔꯣ. ꯌꯥꯝ ꯍꯦꯟꯖꯤꯟꯒꯅꯨ. ꯃꯃꯥ ꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯎꯒꯦ. ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." ꯏꯆꯟ ꯊꯥꯖ ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯃꯃꯥ." ꯂꯩꯃꯁꯨ ꯆꯠꯈꯤ, ꯂꯦꯝꯕꯁꯨ ꯏꯃꯨꯡ ꯆꯪꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯩ ꯃꯦꯠꯇꯨꯅ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯊꯥꯖ ꯏꯆꯟ ꯃꯌꯨꯝ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫
ꯃꯦꯝꯃ ꯊꯣꯃꯥꯁ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯕꯤ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯅꯧꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯌꯨꯝꯗꯨꯗ ꯊꯕꯛ ꯁꯨꯕꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯃꯥꯁꯅ ꯂꯤꯡꯖꯦꯜꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯄ ꯃꯇꯥꯡꯗꯨꯗ ꯃꯦꯝꯃꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯁꯔ ꯃꯆꯥ, ꯆꯥꯛ ꯂꯣꯏꯖꯔꯦ, ꯆꯥꯕꯤꯔꯗ꯭ꯔꯥ? ꯊꯣꯃꯥꯁ ꯃꯦꯝꯃꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯗꯦ, ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯦꯝꯃ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯀꯧꯔꯛꯏ꯫ ꯁꯔ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯊꯣꯃꯥꯁ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯍꯥ ꯀꯩ ꯍꯥꯏꯒꯦ? ꯃꯦꯝꯃ ꯁꯔꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯂꯥꯛꯄꯅꯤ꯫ ꯇꯥꯃꯟꯗꯕꯗꯨꯗ ꯈꯔ ꯀꯟꯅ ꯀꯧꯔꯛꯄꯅꯤ꯫ ꯊꯣꯃꯥꯁ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤ, ꯑꯗ ꯏꯅꯦ ꯂꯥꯛꯄ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯑꯩ ꯂꯥꯛꯑꯒꯦꯅꯦ, ꯀꯨꯝꯂꯝꯃꯨ꯫ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯊꯣꯃꯥꯁ ꯅꯨꯡꯁꯤꯕ ꯊꯝꯂꯔꯣꯏ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏꯁꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯃꯥ ꯁꯦꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯀꯥꯟꯁꯤꯗ ꯑꯃꯨꯛ ꯗꯦꯕꯗꯥꯁꯀꯤ ꯁꯛꯂꯣꯟ ꯑꯅꯤ ꯂꯧꯕꯒ ꯑꯩ ꯉꯝꯃꯔꯣꯏ꯫ ꯃꯇꯝꯗꯣ ꯌꯥꯝ ꯋꯥꯈꯤꯕꯅꯤ, ꯑꯩꯗꯤ ꯆꯥꯛ ꯆꯥꯕꯒ ꯀꯥꯎꯔꯦꯗꯅ ꯍꯥꯏꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯦꯝꯃ ꯆꯥꯛ ꯊꯤꯗꯨꯅ ꯊꯝꯂꯤ꯫ ꯊꯣꯃꯥꯁ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯣꯃꯥꯁ ꯂꯤꯡꯖꯦꯜꯒꯤ ꯋꯥꯈꯜꯗ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯂꯤꯡꯖꯦꯜ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯇꯨꯝꯅꯕ ꯆꯪꯅꯔꯛꯏ꯫ ꯂꯤꯡꯖꯦꯜ ꯇꯨꯝꯊꯒꯦ ꯇꯧꯕꯒ ꯊꯣꯃꯥꯁꯄꯨ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯑꯩꯅ ꯀꯀꯥ ꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯑꯁ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯩ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯣꯃꯥꯁ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯨꯝꯊꯕ ꯌꯥꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯅ ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯩ ꯐꯥꯔꯝꯗ ꯆꯠꯂꯨꯈꯤꯒꯦ, ꯅꯆꯥꯅꯨꯄꯤꯗꯨ ꯊꯦꯡꯉꯦ, ꯍꯧꯗꯣꯛꯄꯤꯔꯣ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯂꯩꯃꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯀꯧꯔꯤ꯫ ꯊꯣꯏꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯊꯦꯡꯉꯦꯅꯦ, ꯅꯪ ꯄꯥꯕꯨꯡ ꯐꯥꯔꯝꯗ ꯆꯠꯈ꯭ꯔꯦꯕ꯫ ꯂꯤꯡꯖꯦꯜ ꯀꯩꯅꯣ ꯃꯃꯥ, ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯂꯩꯃ ꯍꯩ, ꯅꯨꯄꯤꯅ ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯗꯦꯀꯣ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯃꯃꯥ ꯆꯥꯒ ꯂꯣꯟꯕ ꯂꯣꯏꯔꯕꯅꯤ, ꯁꯠ ꯁꯠ ꯂꯥꯛꯎꯀꯣ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯂꯤꯡꯖꯦꯜ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯤꯅ ꯃꯪ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯍꯧꯗꯣꯔꯛꯇꯅ ꯂꯣꯏ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯊꯧꯒꯠꯈꯤ꯫ ꯑꯁꯨꯝꯅ ꯂꯤꯡꯖꯦꯜ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯡꯖꯦꯜ ꯃꯃꯥ, ꯆꯥ ꯄꯤꯔꯛꯑꯣ꯫ ꯂꯩꯃꯅ ꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯊꯣꯃꯥꯁ ꯐ꯭ꯔꯦꯁ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯊꯦꯡꯅꯅ ꯂꯩꯔꯤꯕ ꯊꯕꯛꯀꯤ ꯆꯦ ꯆꯥꯡ ꯁꯨꯕ ꯇꯣꯉꯥꯟꯅ ꯊꯝꯕ ꯀꯥꯅꯤ꯫ ꯑꯗꯨꯅ ꯆꯪꯗꯨꯅ ꯀꯩꯅꯣ ꯈꯔ ꯌꯦꯡꯂꯤꯉꯩ ꯀꯗꯣꯝꯗꯒꯤ ꯍꯩꯖꯤꯜꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ, ꯂꯤꯡꯖꯦꯜꯕꯨ ꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜꯁꯨ ꯃꯈꯣꯡ ꯈꯔ ꯐꯔꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯌꯦꯡꯉꯤ꯫ ꯂꯩꯃꯅ ꯊꯣꯏꯕꯤ, ꯅꯪꯕꯨ ꯈꯣꯡꯗꯨꯕꯨ ꯅꯥꯕ ꯈꯔ ꯐꯔꯕꯣ? ꯂꯤꯡꯖꯦꯜꯅ ꯐꯔꯦ ꯃꯃꯥ꯫ ꯂꯩꯃ, ꯅꯪꯕꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯃꯗ꯭ꯔꯣ? ꯂꯤꯡꯖꯦꯜ ꯃꯃꯥ, ꯍꯌꯦꯡꯗꯒꯤ ꯀꯥꯒꯦ, ꯉꯁꯤꯗꯤ ꯌꯥꯝ ꯇꯜꯂꯦ ꯑꯩ꯫ ꯂꯩꯃ ꯍꯩ, ꯅꯍꯩ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯇꯧꯅꯨ, ꯑꯗꯣ ꯏꯃꯥ ꯄꯥꯝꯗꯦꯀꯣ꯫ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯗꯧꯅꯤ꯫ ꯊꯣꯏꯕꯤ, ꯏꯃꯥꯅ ꯍꯥꯏꯁꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔോ? ꯂꯤꯡꯖꯦꯜ ꯇꯥꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯊꯣꯡꯉꯤ꯫